ꯃꯇꯨꯝ ꯃꯇꯨꯝ ꯇꯣꯏꯊꯣꯡꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯑꯗꯨꯏ ꯇꯣꯏꯊꯣꯡ ꯅꯠꯇ꯭ꯔꯒꯁꯨ ꯐꯖꯅ ꯊꯣꯡꯗꯔꯒꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯍꯤ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯑꯗꯨꯁꯨ ꯑꯍꯥꯎꯕ ꯉꯥꯅꯤꯗꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯥ ꯊꯣꯡꯕꯁꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥ ꯀꯃꯟꯗꯣ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯈꯥꯕ ꯁꯤꯡꯖꯨ ꯑꯣꯏ ꯃꯦꯠꯄ ꯑꯣꯏ ꯑꯃ ꯌꯥꯎꯔꯦ ꯆꯥꯔꯛꯑꯒꯦ ꯆꯝꯐꯨꯠ ꯀꯩꯀꯥꯗꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯝꯅ ꯁꯝꯕ ꯃꯑꯣꯡꯗ ꯊꯣꯡꯖꯜꯂꯦ ꯏꯁꯥꯁꯦ ꯂꯣꯛ ꯊꯨꯡꯂꯤ ꯊꯨꯡꯂꯤ ꯇꯧꯕꯗꯒꯤ ꯂꯣꯛ ꯊꯨꯡꯂꯤ ꯊꯨꯡꯂꯤ ꯇꯧꯕ ꯅꯠꯇꯦ ꯂꯣꯛ ꯊꯨꯡꯕꯗꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯁꯤꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯅꯨꯃꯤꯠꯁꯦ ꯈꯔ ꯀꯨꯏꯔꯦꯕ ꯑꯩꯅ ꯂꯣꯛ ꯊꯨꯡꯉꯛꯏꯁꯦ 시래 시장을 정하나 가면생각 다 해도 도움을 깔라게 하와
ꯉꯥꯁꯦ ꯑꯩꯅ ꯉꯁꯤꯗꯤ ꯀꯥꯡꯒꯣꯏ ꯀꯥꯡꯒꯣꯏꯅ ꯐꯖꯅ ꯀꯜꯂꯦ ꯑꯗꯨꯗꯨꯒ ꯊꯣꯡꯕꯅꯦ ꯍꯥꯎꯋꯦ ꯐꯖꯅ ꯎꯏ ꯎꯏ ꯂꯥꯎꯔꯒ ꯍꯥꯎꯋꯦ ꯍꯥꯏꯕ ꯉꯥ ꯃꯇꯨꯝ ꯀꯥꯏꯍꯟꯗꯕꯤꯗ ꯊꯣꯡꯕꯅꯦ ꯑꯩꯅ ꯇꯣꯏꯍꯟꯗꯕꯤꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯨꯊꯕ ꯍꯧꯔꯦ ꯃꯐꯣꯟꯗꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯒ
ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯉꯥ ꯀꯃꯟ ꯊꯣꯡꯕꯁꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯈꯥꯕ ꯁꯤꯡꯖꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ